Akasvani Imphal Kshtrimayum Chitrabhanu na pau pazari ahanbada maru oiba pau. Uttar Pradesh ki Pararasta pangthokliba Mahakumbha Mela da ngasi Mukhyamantri Nongthombam Biren saruk yagani. Numit marini chathagadaba aikhoigi Imphal International Film Festival lising ani kunmanga ngasidagi Imphal da horagani amasung kuntranipan suba National Games ngasi Manipur gi taekwondo gi ahanba round amasung boxing da semi final sanagani. Mukhyamantri Nongthombam Biren ngasi Uttar Pradesh ki Pararasta pangthokliba Mahakumbha Mela da saruk yagani. Social media da thagatpa warol amada Mukhyamantri na hai chahi chamani phu mari gi manungda amuktang lakpa tangraba Mahakumbha Mela da saruk yaba phangba asi yamna laibak phabani. Miyamna Manipur amadi leba asibu santi nusi chanaba puraknaba ishobu ningzaduna Mela asida saruk yabinanaba Mukhyamantri na appeal tawri. Mukhyamantri na luchingduna Mantri Singh MLA Singaloina Nangasi Triveni Sangamda Iruptuna Lai Kurungani. Anishiba Ekoigi Imphal International Film Festival listing ani kunmanga ngasidagi Imphal ge Palace Compound Labor City Convention Center da Mukhyamantri Nongthombam Biren Singla hogdokani. Manipur State Film Development Society amasung Manipur State Film and Television Institute na sinba hogdokpagi thorumda Haksal Mantri Dr. Sapam Ranjan Singh Saknaraba Film Director Aribam Shyam Sharma amasung Chief Secretary PK Singh saruk yagani. Hogdokpagi thorumgi saruk amu oina Fisarol Jagoi Kabui Jagoi Folk Music Presentation utkani. Masigi tungda nongno semdoklaba Manipuri Film Isano Theatre Mari Manipur State Film Development Society Tantha Police QMAX amasung Chandrakriti Auditorium da utkani. Kumsi Zegi International Film Festival asida mapan leba ki film singyaw na puna film yangkay mari utkani. Festival asigi matang da festival asigi Director Sanju Basaspati Mayum na Akasvani Imphal gi ipaw kambuda asum na hai. Numin Marini Tawzagadaba Film Festival se International Film Festival se film Yankai ga Mari kani koi whole Mari thokna international competition je koi national competition international competition khaise de koi open international competition ni aduga haiba competition je category ani thokna khai documentary haibadi non fiction aduga fiction category category da feature length akani aduga non fiction haibadi documentary da 10 films lai aduga 10 out of the 10 films 7 films are international films, 3 films are Indian films, and fiction dana punna 11 feature film na compete tawi. Security Force na Jiribam Zila Giling Apopidagi Boxara Hundoida Puramba Quadian Force Yawba Cup Syrup Win Serex Bottle Lissingama Changa Humpu Pagatle Police ki Pound High Cup Syrup Bottle Sing Asi Truck Amada Purambani Truck Aduki Drivers to Police na Fagle Taudo Osig Mari Lenena Jiribam Police Station na case Amalokale Amaramda Security akan Basexel Torangalona na National Highway 2 Amasung National Highway Contractor Poche Puba Gari Punna Jamri Murfugamapan Imphal Tam na Pusilakre Hairi Dabi Riba Pawasi Akas Vani Imphal Digini. Kuntranipan Suba National Games tangasi Manipur gi taekwondo gi ahanba round amasung boxing da semi final sanagani. Archery team gi final round da haying sanagani. Ngarang su Manipuna tongan ba masana da senjengi takman ani lobongam ki. Hauji pawba da Manipuna sana gi tara mathoi lupa gi tara senjengi tare punna takaman kunganipan pangduna tere shubam mapam da leiri. Games asigi matang da Manipur tingi Chief D Mission Moirangtem Rachandrana Akasvani Imphal gi ipaw kangbuda asumna hai. Gachigi Manipur ki team na taekwondo ki da player manga first round sanagani under 16 da Priyadashini Ayambam under 57 da Hafia Katun under 73 kg da Laisam Priya Devi open category da Umila Mangsat Abam amasung Kharapam Dinthoi okoi manga kena ahanba round sanagani taekwondo da boxing ki dana ekoi semi final lejari bisi 57 kg da Chobi Jako 51 kg da na Chengembi, Nichina semi final Sanagani Nashi, Batamdi, after 1 PM when a toy Aduna, Wachi Sadakadaba, after Manipurgi Timgi, Pakistani, the Mayapura Makta, Manipurgi, Niamda, Sanadavidba, Mayam Sigi, my Paknaba, Mutang, Mayamabo, Preview. Karnataka na sanagi kunipan lupa gitara mata masung sensing gitara mga punna takaman yang kay mari fangduna ahanba Services Post Control Board na punna takaman ni futuro fangduna anishuba amasung Madhya Pradesh na takaman kontra mari fangduna ahum subang mapam da lady.
केंद्र के गृह मंत्री अमित शाह हाइरी प्रधानमंत्री नरेंद्र मोदी लिची मखादा अवांग पोकलमदम असि चौखटपगी लंबी द खुमांग यांगना संगसिलकली त्रिपुरा सरकार ने लमदम दुगी मियाम द अपॉइंटमेंट लेटर लिसिंग अनि चनिपान वीडियो कॉन्फ्रेंसिंग की खुतांग द खुसनबगी थोरम द महांगना हाई त्रिपुरा सरकार ने सेंजा थुमजा याउदना मियाम द थबक पीरी मांगना हाई हौकिब चही तरा असिदा नरेंद्र मोदी सरकार ने राज्य असिदा शांति पुरंगनबा याना वारोल अहुम सही तौनखरे मांगना हाई राज्य असिदा लालौबगी समस्या लुशिनबगी दमकता थौरंग कया पाइखतले केंद्र की कम्युनिकेशन अमसुंग डोनर मंत्री ज्योति आदित्य सिंधिया ने हाइरी चई हुंपुमंगा असिदा अहान ओइना केंद्र सरकार ना अवांग नोंपो राज्य सिंगदा चाखोट हननबा अखनबा मियंग थमली हौकिब चेही तरा असिदा रेल लंबी अमसुंग एयर कनेक्टिविटी की खुदोंचाबा फंगहले चेन्नई द पांगथोप थोरम अमदा वांगांगा दुना श्री सिंधिया ने हाई लाकदरिबा चेही तरा असिदा लमदम असिदा अहोंब क्या पुरक्तुना मालेम द मसक ताकनबा होनगनी मांगना हाई लमदम असिगे सेल तुंगी फिवम फगतनबगी दमकता केंद्र सरकार ना तोंगान तोंगान बा प्रोजेक्ट क्या पाखले ngasi phongba pauche singe maru oiba paugidama hausi Okram Umadini leire Umadini Thagachari Chitrabhanu Chief Minister yauna Minister MLA Singh Delhi da thungkiba Delhi Vidhan Sabha Mikhal pangthokiba amasung numit marini chathagadaba anishuba aikhogi Imphal International Film Festival ngasi haudoklagani haiba pausingna ngasi phongnariba pauche singi maru oiba pausing oiri CM Biren MLA Minister Taret Kaloinana Delhi da thungkre Kumbh Mela yawba chatpani haizarabasu center gi luchingba sing unaraba yari haina sana laibakta ahan headline tauri Lainga ke department kharana website ta aranba state emblem sizinare national emblem lana sizinaba thingnaba home ministry na khanghan khre haiba pauche asige anishuba headline tauri Disqualification case sing mayok nariba MLA manga gi laibak hayeng chapchana khanglagani haiba pauna huyan lan paugi ahan balamai da phongli Delhi Vidhan Sabha Mikhal gi exit poll da chahi kun gi matungda Delhi da BJP lainga klaklaba yai haiba pauna Sangai Express English edition gi anishuba headline tauri Yanadre BJP manungdagi thajadabagi motion pukhalakadauri haiba pauna Sangai Express Manipuri edition da banner headline tauri Narul Hassan NPP की legislature party की leader खनख्रे state की issue ददी party की खेतनबा थमदना थबक तौगनी हाइना MLA के H लोकेना फोंगदोखिबा वाफम मणिपुर न्यूज की अनिशुब हेडलाइन तौरी अखोई की Imphal International Film Festival लिसिंग अनि कुन मंगा ngasi हौरगनी हाइबा पाउना Imphal Free Press की एंकर कलम द फोंगली MP Bimol की युमदा IDP सिंह थोमजिन ख्रे फम मुन्नबगी मतम नते वाथोक असि अथुबद लोशिनबा होटनौ हाइना लांजेनरिबा सिंगना तक्सिन खिबा वाफम इचेल एक्सप्रेस की एंकर कलम द फोंगली Naharol gi thodangda BJP gi spokesperson na article 355 chatnari hairakliba asi Congress na angakpa pogi haina phongdokre haina ahan balamai da phongli Assembly session mamangda Amit Sahana Manipur gi Chief Minister amadi atai luchingba sing unaraba yai haiba pauna Hills Hornbill Express da maroiba pau ina phongli Ganfew Melda BJP lusingba sing Delhi da paisinakre haiba pauna maroiba pau ina phongli Delhi Vidhan Sabha Mikhal gi exit poll da BJP na chauna mai pakli haina Tamenglong Times da Roiba pau ina phongli Valley District Koisilaga Ring Road Semnaba World Kukijo Intellectual Council na Nitin Gadkari da memorandum pisin khre haiba pauna Manipur News ki ahan balamai da phongli Finance Minister na puthokiba Union Budget lising ani kun manga kun taruk sinmi singi mayokta leiba budget ni haina AITUC na mai thakre Irang nangliba Manipur gi matang da wafam amata budget ta palakta bada angak pathawong ni haina Sotin Kumar na phongdokiba wafam Naharol gi thaudangi anchor kalam da phongli Khul ngakpa hatpa amadi phabagi mayokta yaningdaba phongdoktuna wakat mifam chathari haiba pausu pauchi asigi ahan balamai da phongli Chitrabhanu Thagachari Umadini aroibada maroiba pau amuk hana Uttar Pradesh ke Pairasta pangthokliba Mahakumbh Mela da ngasi Mukhyamantri Nongthombam Biren saruk yagani Numit marini chathagadab aikogi Imphal International Film Festival lising ani kunmanga ngasegi Imphal da horagani amasung kuntranipan suba National Games da ngasi Manipur gi taekwondo gi ahan round amasung boxing da semi final sanaragani Paulo Zere